Lebanon da Israel gi strike ta angang chama henna sikhre. Lebanon da Israel gi attack singda angang chama henna sikhre haina Lebanon gi health ministry na phongdokre. Sagol se numit ki numidang athengba amasung irai numit ki ayuk fawba gi manungda Lebanon gi kha thangba amasung nongpok thangba saruk singda Israel gi attack singda yamdrabada miyoi chama sikhi haina Lebanon gi official national news agency na irai numit ta phongdokki. Israel gi lan gi plane singna numidang da litani turel mathakta saba ter phalse thongsu kapkhaidona thong adugi kha thangba amasung awang thangba saruk ta leiba mafam sing faunadre haina NNA na report tauki. Ter bin Jebel Nabatia amasung Jarani district sing fauna handuna thong adu yamna maru oiba mafam am oi. Thong adu da leiba Nes Army checkpoint ama lei. Meter chohum lom lapna Lebanon posta UN interim force amaga loina na lei. Marakasida Israel Defense Force na Lebanon gi kha thangba sarukta litani turel mathakta maru oiba thong ama ayukta kapkhai khre haina irai numita phongdorakre. Thong adu Hezbollah militant singna makhoi gi sakti sagatnaba amasung lan gidamak sem sanaba Lebanon gi awang thangba saruktagi kha thangba sarukta chatpada sizinai haina IDF na hairi. Hezbollah na thong adugi manakta rocket launcher sing kinki amasung mafam adudagi Israel tamna kapki haina handakta IDF na claim tauki.